Tha Asigi Kuntramathoi Faobada Police Constable Amaga Manaba Tolop Pinaba Cabinet na Warep lougadabani nataba tarabadi akanba khongjang changsilaklagani haina All Manipur VDF Employees Welfare Association gi President Laishram Deban na akanba wafam thamlakli Ngasi Manipur Press Club ta pangthokpa paogi mifam amada mahakna hai ngarang famkhiba leingakki Cabinet mifam na VDF sing District Transferable taunabagi ayaba laukhiba Warep adu thagatli adubu Police Constable amana fangliba tolop ka manana pidrabadi yaba ngamloi Lising aniga subna nipanda VDF sing state government na state asigi law and order ngaknaba recruit tawkhibani VDF recruitment rules ta yawba section 17 amadi 18 of Police Act 1861 gi matung inna VDF sing police constable amaga chap manana power privilege protection amadi responsibility pigadabani haina mayak sengna palli masida piriba provision mayam asigi manungda loinamak VDF sing da implement tawdrabasu duty di VDF sing police constable amaga chap manana duty tawri district transferable gi ayaba Pirabanina VDF amana monthly honorarium lising tara khak phangliba asina Bishnupur District tagi VDF ama Ukhrul District ta transfer posting piduna duty chatpa tarabadi mahaki honorarium asina mahak masa amadi imung manung matau karamna pugadawri VDF sing district transferable tawbagi ayaba pikraba oibana VDF singi monthly honorarium su police constable amaga chap manana pigadabani amadi masigi warep asi tha asigi kuntramathoi faubagi manungda emergency cabinet meeting tawduna Warep lougadabani haiki ngarang se akhoi ngasi phamiba akhoi gi press conference si ngarang akhoi gi state government na lougiba akhoi gi cabinet mifam da akhoi gi district wang Lanna akhoi gi VDF sing transfer to yarani habi polama cabinet na pass to bi ki bai tare sida akhoi na chatning da bai masida akhoi na chatning da bai poti nate adubu akhoi na phangiba hujik phangiba torop sidi tham da palising tara tani sijina samna harabada akhoi gi jiri da akhoi transfer sat le khala jeba Jiri the transfer sapasida koi lising ako hil kuda salani lising tari ni pani dum koi phangi torop site dum chakrane ba cha thang ba kasu yawroi aduna akoi chakloi habenate masida koi na hajiningi di akoi gi hujik adum any district mafum khudi mak koi loi satke ba adubu akoi na hujik phangi ba torop sikadi yam thina sala da bai tare aduna MRIRB police singjina phangi ba jiga sak marana akoi da hujik torop si hengatpi lagadi akwai adam sidai isana harauna any mafam khudi mun gasam habda dum chasa gya hajini aduga huji akwai gi sena habada mangi me ahum da tokhi bi irang da gina ngasi bok haijata haitare sidai da akwai gi BDF sing jina tawri ba duty haitare adum akwai gi leng dana akwai gi bunker sing jina red zone jaga da adagi akwai gi buffer zone da lairiba akwai gi BDF sing ayung din khaidana aduga masidai da koina phangiba torop sigadi yam thina sala da bai tare adubu asu waba habdi popi pambi yan basat padu su ai sen haje geba akoi gi sama da 70 di akoi gi BDF sing ne ba adagi akoi gi duty tawriba hai tare duty tawriba akoi gi huji kano da sal BDF tara gi manung da police ma yaw ne ba aduna thabak na akoi BDF sing adum torga aduga akoi gi pi ba torop sena sarkar sina pi pi ba torop sina akoi yam na akoi gi imung manung pu ngam da bai tare sidi akoi gi chahi mada akoi tha agang tuition to bugi natraga akoi agang gi tuition thi ba ngawak ta ba sisina akoi di yam awa abu orak pai tare aduna handaki laiba June gi date 30 hai tare July 30 boksida sarkar na akoi gi matik sa bu khusuman matam ji sana ba khusuman je pibi dragadi akoi on Manipur da leiba BDF lising taraga yankai sina amat oina akoi gi sem saraga leirabani akoi khongjang ma changsan ba aduna yaragadi akoi gi state government na akoi gi matam ga sana ba haibadi akoi gi police amati commando ARB phangiba jiga sap manana tang kunthra ma thoi buki tang kaino buki 30 buki manung da order thokpi dragadi akoi akan khongjang changsalani habje thank you